ꯑꯆꯨꯝꯕꯗꯨꯗ ꯌꯨꯅꯤꯚꯔꯁꯦꯜ ꯇ꯭ꯔꯨꯠ ꯃꯥꯒꯤ ꯑꯆꯨꯝꯕꯗꯨꯗꯩꯗ ꯁꯤꯅ ꯑꯆꯨꯝꯕꯅꯤꯀꯣ ꯍꯥꯏꯕ ꯄꯣꯠ ꯑꯃꯈꯛꯇꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯐꯖꯅ ꯁꯥꯟꯅꯔꯀꯥꯟꯗꯗꯤ ꯐꯤꯌꯔ ꯃꯦꯅꯔꯗ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯀꯥꯟꯗꯗꯤ ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯐꯖꯅ ꯈꯦꯠꯅꯕ ꯑꯥꯏꯗꯤꯌꯥꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯊꯥꯡꯉꯤꯕ ꯈꯣꯡꯊꯥꯡꯁꯤꯡꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯀꯣꯁꯤꯌꯁ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯃꯗꯨ ꯌꯥꯅꯤꯡꯗꯕ ꯗꯤꯁꯦꯟꯁꯁ ꯑꯣꯏꯕ ꯋꯥꯐꯝ ꯈꯔꯒ ꯍꯥꯏꯔꯛꯑꯦꯅ ꯍꯥꯏꯔꯀꯥꯟꯗ ꯃꯗꯩꯗꯒ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯀꯤ ꯋꯥꯈꯜ ꯈꯟꯕꯁꯤꯅ ꯑꯩꯈꯣꯏ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯗꯤꯐ꯭ꯔꯦꯟ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯩꯁꯤꯗ ꯀꯣꯏꯁꯟ ꯇꯧꯔꯛꯏꯕ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪ ꯗꯤꯐ꯭ꯔꯦꯟꯁꯦꯁ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯊꯝꯃꯛꯏꯕ ꯃꯤꯁꯤꯡꯗꯨꯅ ꯂꯩꯄꯥꯛꯀꯤ ꯃꯥꯌꯣꯛꯇ ꯋꯥꯈꯜ ꯈꯟꯕꯗꯧꯅꯒ ꯖꯁꯇꯤꯐꯥꯏ ꯇꯧꯕ ꯗꯦꯠ ꯀꯥꯏꯟ ꯑꯣꯐ ꯃꯥꯏꯟꯁꯦꯠ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯇꯧꯕ ꯌꯥꯎꯏꯅꯦ ꯃꯁꯤ ꯑꯩꯅ ꯉꯁꯤꯒꯤ ꯃꯦꯗꯤꯌꯝꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯑꯩ ꯏꯀꯥꯏ ꯈꯨꯝꯅꯅ ꯑꯄꯤꯜ ꯇꯧꯖꯒꯦ ꯉꯁꯤꯃꯛꯀꯤ ꯈꯨꯟꯅꯥꯏꯁꯤ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯅꯈꯣꯏꯗ ꯂꯩꯔꯤꯕ ꯂꯩꯄꯥꯛꯀꯤ ꯑꯣꯏꯅ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯗꯣ ꯂꯩꯄꯥꯛꯀꯤ ꯑꯣꯏꯅ ꯅꯈꯣꯏꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯗꯣ ꯂꯩꯄꯥꯛꯁꯤꯗ ꯏꯔꯩꯄꯥꯛꯁꯤꯒꯤ ꯐ꯭ꯌꯨꯆꯔꯒ ꯃꯔꯤ ꯂꯩꯅꯕꯗ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯗꯨ ꯂꯣꯏꯅꯃꯛꯇ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯈꯟꯊꯕ ꯃꯇꯝ ꯑꯣꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯄꯤꯜ ꯇꯧꯅꯤꯡꯉꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒ ꯏꯔꯩꯄꯥꯛꯁꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯀꯣꯏꯁꯟ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛꯁꯤꯒ ꯂꯩꯔꯤꯕ ꯁꯦꯟꯁ ꯑꯣꯐ ꯕꯤꯂꯣꯡꯒꯤꯡꯅꯦꯁ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁ ꯑꯣꯐ ꯑꯣꯅꯔꯁꯤꯞ ꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯃꯥꯔꯖꯤꯅꯦꯂꯥꯏꯖ ꯇꯧꯔꯛꯄ ꯇꯥꯔꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯅ ꯁꯥꯏꯠꯂꯥꯏꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯅ ꯃꯗꯨ ꯏꯒꯅꯣꯔ ꯇꯧꯕꯒꯤ ꯀꯅꯥꯒꯨꯝꯕꯅ ꯚꯦꯍꯦꯃꯦꯟꯠꯂꯤ ꯃꯗꯩꯗ ꯕꯤꯇ꯭ꯔꯦ ꯇꯧꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯋꯥꯉꯥꯡ ꯁꯉꯥꯡꯅꯆꯤꯡꯕ ꯂꯩꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯃꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯗ ꯃꯗꯨꯗꯤ ꯆꯨꯝꯗꯦꯍꯦ ꯃꯗꯨꯗꯤ ꯂꯥꯜꯂꯤꯍꯦ ꯍꯥꯏꯕꯁꯦ ꯋꯤꯠ ꯗ꯭ꯌꯨ ꯔꯦꯁꯄꯦꯛ ꯋꯤꯠ ꯗ꯭ꯌꯨ ꯔꯦꯒꯥꯔꯗ ꯑꯩꯈꯣꯏꯗ ꯃꯗꯨ ꯍꯥꯏꯅꯅꯕꯒꯤ ꯀꯝꯄꯦꯜ ꯁꯤꯆꯨꯋꯦꯁꯟ ꯑꯩꯈꯣꯏꯗ ꯂꯩꯔꯛꯑꯣꯏꯗ꯭ꯔꯕ ꯑꯗꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡꯗꯨꯅ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯀ꯭ꯂꯨꯁꯤꯚ ꯑꯣꯏꯗꯕ ꯑꯦꯛꯁꯀ꯭ꯂꯨꯁꯤꯚꯤꯁ ꯑꯣꯏꯕ ꯇꯔꯃꯤꯅꯣꯂꯣꯖꯤꯗ ꯑꯦꯖꯦꯟꯗꯥꯗ ꯋꯥ ꯉꯥꯡꯉꯛꯄ ꯅꯠꯇ꯭ꯔꯒ ꯋꯥꯛ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡꯁꯤꯡꯗ ꯃꯗꯨ ꯂꯩꯄꯥꯛꯁꯤꯒꯤ ꯑꯄꯨꯟꯕ ꯈꯨꯟꯅꯥꯏꯂꯣꯟ ꯑꯃꯒꯤ ꯑꯗꯨꯒꯨꯝꯕ ꯂꯤꯛꯂꯝ ꯆꯠꯇ ꯃꯗꯨ ꯑꯀꯥꯏꯕ ꯄꯤꯕ ꯏꯟꯀ꯭ꯂꯨꯁꯤꯚ ꯑꯣꯏꯗꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯇꯤꯛ ꯇꯧꯅꯔꯛꯄꯁꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝꯕ ꯀ꯭ꯔꯤꯇꯤꯛ ꯇꯧꯔꯛꯏꯕ ꯃꯤꯁꯤꯡꯗꯨ ꯑꯩꯈꯣꯏ ꯃꯐꯩꯗ ꯐꯨꯖꯜꯂꯛꯑꯦ ꯀꯥꯏꯅ ꯀꯅꯥꯒꯨꯝꯕꯒꯤ ꯃꯤꯐꯝꯗ ꯀꯔꯤꯗꯒ ꯁꯨꯝ ꯐꯣꯡꯗꯣꯛꯅꯕ ꯈꯣꯠꯇꯣꯛꯅꯕ ꯁꯨꯝꯕꯒꯤ ꯋꯥꯐꯝꯒꯁꯨ ꯑꯩꯈꯣꯏ ꯈꯟꯅꯕ ꯇꯥꯟꯅꯕ ꯑꯩꯈꯣꯏ ꯁꯨꯝ ꯊꯦꯡꯅꯩꯀꯣ ꯑꯩꯈꯣꯏ ꯄꯥꯔꯇꯤꯀꯨꯂꯔ ꯏꯚꯦꯟ ꯑꯃꯒꯤ ꯋꯥꯐꯝ ꯅꯠꯇꯦꯕꯀꯣ ꯁꯨꯝ ꯖꯦꯅꯔꯦꯜ ꯁꯦꯟꯁꯇ ꯂꯩꯅꯕ ꯋꯥꯈꯜꯂꯣꯟ ꯃꯁꯤ ꯆꯨꯝꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯈꯨꯟꯅꯥꯏꯁꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯐꯖꯅ ꯑꯅꯧꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯩꯈꯣꯏ ꯁꯦꯝꯒꯠꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯦꯟ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯄꯤꯄꯜꯁꯦ ꯃꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯃꯤꯟꯅꯕ ꯃꯗꯨ ꯀ꯭ꯂꯤꯌꯔ ꯑꯣꯏꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯇꯣꯉꯥꯟꯕ ꯄꯥꯔꯇꯤꯀꯨꯂꯔ ꯁꯦꯛꯁꯟ ꯃꯌꯥꯝꯁꯦ ꯃꯁꯤ ꯇꯣꯉꯥꯟꯅ ꯑꯦꯡꯒꯦꯖ ꯇꯧꯅꯔꯀꯥꯟꯗ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯤꯇꯪ ꯈꯦꯟꯅꯕ ꯅꯠꯇ꯭ꯔꯒ ꯑꯍꯣꯕ ꯂꯩꯔꯤꯕꯁꯤꯡꯁꯦ ꯐꯖꯅ ꯐꯝꯃꯤꯟꯅꯔꯒ ꯑꯟꯗꯔꯁꯇꯦꯟ ꯇꯧꯃꯤꯟꯅꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯔꯦꯛꯇꯤꯞ ꯑꯣꯏꯕ ꯃꯤꯖꯔꯁ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯔꯤꯖꯣꯂꯨꯁꯟ ꯄꯨꯔꯛꯅꯅꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯀꯟꯗꯛ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯣꯏꯅꯃꯛꯄꯨ ꯈꯣꯜꯂꯒ ꯄꯨꯕ ꯉꯝꯕ ꯗꯦꯠ ꯀꯥꯏꯟ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯠ ꯁꯕꯖꯦꯛꯇꯤꯞ ꯐꯦꯛꯇꯔ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯅ ꯉꯁꯤꯃꯛꯀꯤ ꯃꯇꯝꯁꯤꯗ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯉꯁꯤꯃꯛ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯟꯅꯥꯏꯁꯤꯅ ꯃꯥꯌꯣꯛꯅꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤꯡꯁꯦ ꯃꯁꯤꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯒꯗꯕ ꯃꯗꯨꯒꯤ ꯋꯥꯈꯜ ꯄꯔꯤꯡ ꯑꯃꯗ ꯊꯕꯛ ꯇꯧꯒꯗꯕ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡ ꯑꯩꯈꯣꯏ ꯄꯨꯊꯣꯛꯅꯅꯕꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯃꯆꯦꯠ ꯃꯀꯥꯏ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯂꯦꯛꯇꯤꯞ ꯑꯣꯏꯕ ꯑꯄꯨꯟꯕ ꯌꯨꯅꯥꯏꯇꯦꯠ ꯃꯦꯟꯗꯦꯠ ꯑꯃ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕꯗ ꯑꯩꯈꯣꯏ ꯄꯨꯔꯛꯄ ꯉꯝꯅꯅꯕ ꯑꯗꯨꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯀꯣꯛ ꯆꯨꯝꯁꯤꯟꯅꯔꯒ ꯊꯕꯛ ꯇꯧꯕ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯁꯦ ꯃꯁꯤ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥ ꯂꯤꯁꯥꯡ ꯁꯤꯠꯅ ꯁꯤꯁꯦ ꯄꯥꯜꯂꯒ ꯂꯥꯛꯄꯗ ꯈꯨꯟꯅꯥꯏꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯣꯛꯑꯒ ꯊꯝꯃꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯉꯥꯛꯇ ꯑꯩꯈꯣꯏ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯒ ꯊꯝꯕ ꯑꯗꯨꯝꯕ ꯗꯦꯠ ꯀꯥꯏꯟ ꯑꯣꯐ ꯄꯣꯂꯤꯇꯤꯀꯦꯜ ꯏꯂꯤꯃꯦꯟꯁꯤꯡꯁꯦ ꯃꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯃꯦꯟꯗꯦꯠ ꯄꯤꯔꯨꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯗ ꯑꯁꯥ ꯂꯩꯔꯣꯏ ꯇꯨꯡꯗ ꯑꯁꯥ ꯂꯩꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯁꯤ ꯑꯩ ꯏꯀꯥꯏ ꯈꯨꯝꯅꯅ ꯍꯪꯒꯠꯆꯒꯦ